ꯇꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯚꯇ ꯊꯥꯅꯤꯡꯉꯛꯑꯕ ꯑꯩꯁꯦ ꯈꯪꯉꯕ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯉꯁꯤ ꯊꯕꯛꯁꯤꯀꯣ ꯑꯗ ꯑꯃꯨꯛ ꯂꯥꯏꯚ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗ ꯌꯥꯝ ꯇꯨꯅꯕꯗꯕ ꯇꯥꯔꯗꯤ ꯆꯪꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯀꯩꯒꯤꯅꯣ ꯔꯤꯀꯥꯅꯦꯛ ꯇꯧꯔꯤꯁꯦ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛ ꯊꯥꯔꯒꯅꯦ ꯑꯗꯩ ꯇꯨꯝꯃꯒꯦ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯒꯦ ꯑꯩꯒꯤꯁꯦ ꯌꯥꯕ꯭ꯔꯥ ꯆꯪꯕꯤꯔꯛꯑꯣ ꯌꯥꯗꯦ ꯁꯤꯃꯗꯤ ꯍꯥꯏ ꯃꯤ ꯑꯃꯗꯤ ꯆꯪꯉꯤ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩ ꯄꯨꯡ ꯈꯤꯇꯪ ꯌꯥꯝ ꯀꯨꯏ ꯊꯥꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯒ ꯑꯗꯩꯗꯤ ꯇꯨꯝꯃꯨꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯒꯦꯅ ꯆꯪꯉꯛꯏꯅꯤ ꯃꯌꯥꯝ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯦ ꯃꯤ ꯑꯃꯈꯛꯇꯤ ꯆꯪꯉꯦ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯦꯅ ꯑꯗꯨꯝ ꯊꯥꯕꯅꯤ ꯃꯌꯥꯝ ꯆꯪꯉꯛꯏꯗꯣ ꯑꯝꯇꯪ ꯍꯥꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯅꯧꯕ ꯆꯪꯕ ꯑꯣꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯑꯩ ꯀꯃꯦꯟ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯍꯦꯛꯇ ꯌꯥꯒꯟꯗꯕꯅꯤ ꯑꯗꯨꯅ ꯍꯪꯖꯕꯅꯤ ꯃꯌꯥꯝ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯟꯅꯒꯦ ꯀꯩꯀꯩ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯆꯥꯟꯅꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯏ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯩꯇꯅ ꯊꯥꯖꯕꯅꯤ ꯉꯁꯥꯏꯁꯨ ꯊꯥꯔꯝꯃꯤꯗꯨꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯃꯈꯣꯟꯁꯦ ꯇꯥꯗꯕ꯭ꯔꯣ ꯇꯥꯔꯗꯤ ꯑꯝꯇ ꯇꯥꯏꯌꯦꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯟꯕꯤꯖꯅꯨꯅ ꯑꯗꯨꯒ ꯇꯥꯏ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯟꯅꯒꯦ ꯑꯩꯗꯤ ꯉꯁꯤ ꯃꯦꯟ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯣꯛꯁꯨ ꯊꯨꯡꯉꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯔꯝ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯗꯤ ꯕꯣꯔꯤꯡ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯇꯣꯄꯤꯛ ꯍꯧꯗꯣꯔꯛꯑꯣ ꯑꯗꯨ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯑꯗꯨꯝ ꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯇꯣꯄꯤꯛ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯁꯨ ꯈꯔ ꯋꯥ ꯉꯥꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯋꯥꯁꯦ ꯃꯊꯪ ꯉꯥꯡꯊꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯅꯧꯕ ꯆꯪꯕ ꯑꯣꯏꯕꯤꯔꯝꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯇꯥꯕꯤꯗ꯭ꯔꯕ ꯑꯝꯇ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯇꯟꯕꯩꯔꯥ ꯀꯩꯒꯤꯅꯣ ꯑꯗꯣ ꯂꯥꯏꯛ ꯑꯃꯃꯝꯁꯨ ꯇꯧꯕꯤꯔꯝꯃꯣ ꯏꯪꯉꯦꯟꯗ꯭ꯔꯥ ꯃꯌꯥꯝ ꯄꯨꯅꯝ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯅꯦꯠꯅ ꯌꯥꯗꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯔꯥ ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯍꯩꯖꯗꯕꯒ ꯑꯩꯗꯤ ꯅꯧꯅ ꯂꯥꯏꯚꯀ ꯊꯥꯕꯅꯤꯅ ꯀꯌꯥ ꯍꯩꯕꯗꯨ ꯑꯣꯏꯗꯦꯕ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯁꯥꯎ ꯌꯥꯗꯦ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯍꯥꯏ ꯕꯣꯔꯤꯁ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯑꯩ ꯀꯩꯅꯣ ꯑꯩ ꯂꯥꯏꯛ ꯆꯥꯔꯦ ꯍꯥꯏ LK ꯂꯤꯛ ꯆꯥꯔꯦ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯦ ꯂꯦꯛ ꯆꯥꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯀꯩꯅꯣ ꯈꯔ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯃꯌꯥꯝ ꯀꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯔ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯏꯁꯦ ꯏꯁꯀꯥꯏ ꯄꯤꯡ ꯐꯣꯔꯒꯣ ꯀꯩ ꯃꯊꯦꯜ ꯁꯤꯁ ꯑꯩ ꯉꯁꯤꯁꯦ ꯃꯦꯟ ꯊꯣꯡꯕ ꯆꯥꯏ ꯅꯤꯡꯊꯝꯊꯥꯁꯤꯗꯤ ꯃꯦꯟ ꯊꯣꯡꯕ ꯆꯥꯕ ꯍꯥꯎꯋꯤꯗꯅ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ
ꯂꯦꯛ ꯆꯥꯔꯦ ꯍꯥꯏꯕꯅꯦ ꯑꯣ ꯑꯩꯅ LKꯅ ꯅꯪꯅ ꯁꯣꯔꯠꯀꯠꯇ ꯏꯔꯛꯄꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯃꯤꯗꯤ ꯑꯗꯨꯝ 79 ꯆꯪꯉꯛꯑꯦ ꯑꯗꯣ ꯅꯧꯅ ꯆꯪꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯁꯨ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪ ꯍꯩꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯟꯇꯦꯟꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯀꯟꯇꯦꯟ ꯀꯩꯀꯩ ꯊꯥꯡꯒꯠꯅꯤꯡꯕ ꯍꯥꯏꯕꯗꯣ ꯈꯔ ꯑꯩꯁꯦ ꯈꯔ ꯗꯦꯟꯖꯔ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯇꯧꯗꯕ ꯃꯤꯅ ꯈꯔ ꯉꯥꯡꯅꯤꯡꯕ ꯊꯕꯛꯁꯦ ꯈꯔ ꯇꯧꯅꯤꯡꯉꯦꯕ ꯔꯣꯃꯤ ꯑꯊꯣꯛꯐꯝ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩ ꯀꯁꯥꯔ ꯁꯤꯕꯥꯜ ꯍꯥꯏꯕ ꯃꯐꯝꯗꯨꯗꯒꯤꯅꯤ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯑꯩꯅ ꯀꯩꯕ ꯊꯥꯎꯔꯣꯏꯖꯝ ꯑꯩꯅ ꯊꯥꯎꯔꯣꯏꯖꯝꯗꯒꯤꯅꯤ ꯅꯦꯅꯦꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ ꯊꯧꯔꯥꯏꯖꯨꯝ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯦꯕꯥꯗꯒꯤꯅꯤ ꯁꯤꯒꯤ ꯕꯣꯏꯒꯤꯟ ꯍꯥꯎꯀꯤꯞ ꯍꯥꯏ ꯐꯖꯩꯍꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯨꯀꯤꯒꯤꯗꯃꯛꯇ ꯖꯒꯥ ꯂꯩꯇꯦ ꯑꯗꯨꯅ ꯒꯦꯠ ꯑꯥꯎꯠ ꯊꯣꯛꯄ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯤꯗꯣꯏꯅꯤ ꯑꯩ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯍꯥꯏꯠ ꯌꯨꯖꯔ ꯗꯤꯁ ꯆꯦꯅꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯥꯟꯕꯤꯗꯨꯅ ꯀꯨꯀꯤ ꯆꯪꯕꯤꯔꯛꯀꯅꯨ ꯑꯗꯨꯅ ꯑꯩ ꯃꯥꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯩ ꯍꯥꯏ ꯑꯩ ꯃꯥ ꯇꯥꯟꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯟꯗꯛ ꯑꯉꯥꯡ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯒꯤ ꯊꯥꯡꯒꯠꯈꯤꯕꯗꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯥꯛꯑꯒ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯇꯞꯄ꯭ꯔꯕ ꯍꯥꯏꯗꯤ ꯇꯞꯄꯗꯤ ꯈꯔ ꯑꯩ ꯆꯤꯡꯁꯤꯟꯒꯦꯕ ꯍꯟꯗꯛ ꯀꯁꯥꯔꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅꯦꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯑꯩꯒꯤ FBꯒꯤ ꯃꯦꯁꯦꯟꯖꯔꯒ ꯆꯪꯉꯛꯑꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯇꯥꯏꯇꯜꯁꯦ ꯎꯕꯗ ꯑꯩ ꯁꯥꯎꯅꯤꯡꯉꯤꯗꯣ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯃꯣꯏꯁꯤꯡꯁꯦ ꯕ꯭ꯂꯣꯛꯅꯤ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯑꯗꯨꯅ ꯃꯊꯧ ꯇꯥꯗꯦ ꯃꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯗ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯇꯥꯏꯌꯦ ꯃꯣꯏ ꯃꯔꯝꯗ ꯉꯥꯡꯅꯔ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯀꯨꯀꯤꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯇꯩꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯁꯤꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯣ ꯋꯥꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯉꯥꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯅꯤꯗꯅꯀꯣ ꯃꯤ ꯁꯨꯝ ꯇꯨꯝꯅꯕꯁꯨ ꯌꯥꯎꯅꯔꯦꯗꯅ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩꯅꯣ ꯈꯥꯡꯉꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯁꯤꯡꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯀꯩꯅꯣ ꯆꯥꯏ ꯃꯦꯟ ꯊꯣꯡꯕ ꯆꯥꯏ ꯀꯣꯂꯤ ꯍꯋꯥꯏ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯒꯤ ꯃꯣꯇꯣꯔ ꯊ꯭ꯔꯥꯛ ꯍꯥꯞꯄꯦ ꯎꯔꯤ ꯍꯥꯞꯄꯦ ꯑꯂꯨ ꯍꯥꯞꯄꯦ ꯀꯣꯕꯤ ꯍꯥꯞꯄꯦ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯅꯤꯡꯊꯝꯊꯥꯒꯤ ꯌꯦꯟꯖꯥꯡ ꯍꯥꯏꯔꯦꯗꯅꯀꯣ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯀꯨꯀꯤ ꯍꯥꯏꯁꯤꯗꯤ ꯁꯥꯅꯦ ꯃꯃꯩ ꯈꯛꯇꯅꯦ ꯄꯥꯟꯗꯦꯕ ꯃꯣꯏꯗꯤ ꯁꯥꯇꯁꯨ ꯅꯠꯇꯦ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅꯁꯨ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯣꯏꯗꯤꯅꯦ ꯊꯤ ꯆꯥꯕ ꯁꯥꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯁꯤꯗꯤ ꯑꯩ ꯅꯨꯡꯗꯥꯡꯁꯤꯒ ꯃꯣꯏ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅ ꯀꯨꯀꯤ ꯋꯥꯁꯦ ꯂꯣꯏꯁꯜꯂꯦ ꯁꯨꯡꯇꯥ ꯇꯥꯖꯅꯤꯡꯗꯦ ꯑꯩꯅ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯉꯥꯡꯗꯦ ꯆꯤꯟꯁꯦ ꯍꯦꯛꯇ ꯀꯥꯝꯅꯤꯡꯉꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯣꯏ ꯃꯇꯥꯡꯗ ꯉꯥꯡꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖꯇꯣ ꯌꯥꯝ ꯐꯠꯇꯅ ꯇꯧꯔꯛꯄꯅꯤꯅꯅꯦ ꯑꯩ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩ ꯈꯪꯗꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯣꯏꯕ ꯆꯤꯟ ꯊꯤꯅꯤꯡꯕꯗꯣ ꯌꯥꯝ ꯑꯣꯏꯕ ꯑꯗꯨ ꯀꯨꯀꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯃꯌꯥꯝ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏ ꯋꯥ ꯉꯥꯡꯕ ꯍꯥꯏꯁꯦ ꯇꯦꯟꯁꯟ ꯍꯥꯏꯗꯤ BP ꯍꯥꯏꯒꯠꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯣꯏꯗꯤ ꯀꯩꯅꯣ ꯃꯣꯏꯁꯦ ꯍꯥꯏꯔꯤꯉꯩ ꯃꯣꯏꯒꯤ ꯋꯥꯔꯜꯁꯤꯒ ꯃꯣꯏꯒꯤ ꯖꯒꯥ ꯂꯩꯇꯦ ꯃꯐꯝ ꯂꯩꯇꯦ ꯃꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯀꯨꯀꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯇꯣꯛꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯚꯦꯂꯨ ꯂꯩꯇꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅꯦꯕ ꯍꯥꯏꯗꯤ ꯉꯥꯡꯉꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯏꯁꯥꯗ ꯋꯥꯔꯒ ꯇꯣꯛꯀꯗꯕ ꯑꯣꯏꯅꯦꯕ ꯀꯨꯀꯤꯒꯤ ꯋꯥꯁꯦ ꯀꯨꯀꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯦ ꯀ꯭ꯔꯦꯖꯤ ꯇꯤꯟꯁ ꯍꯥꯏꯌꯦ ꯑꯃꯣꯕ ꯍꯥꯏ ꯊꯧꯅꯥꯖꯝ ꯕꯣꯔꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯣ ꯏꯁꯩ ꯁꯛꯁꯤꯒꯦ ꯏꯁꯩ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯑꯩꯁꯦ ꯏꯁꯩꯒꯗꯤ ꯀꯌꯥꯗꯤ ꯁꯛꯄ ꯍꯩꯇꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯃꯉꯥꯜ ꯃꯩꯇꯩ ꯍꯥꯏ ꯏꯆꯟꯒꯤ ꯋꯥ ꯈꯨꯉꯥꯡꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯋꯥꯗꯤ ꯈꯔ ꯉꯥꯡꯒꯟꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯛꯇꯗꯤ ꯃꯇꯦꯛ ꯊꯥꯡꯒꯠꯂꯦ ꯑꯩꯁꯦ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯍꯦꯟꯅ ꯇꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯟꯗꯛꯁꯦ 2024 ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯈꯤꯇꯪ ꯑꯩ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩ ꯒ꯭ꯔꯣꯠ ꯑꯣꯏꯅꯕꯒꯤ ꯈꯤꯇꯪ ꯑꯩ ꯁꯤꯒ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ
ꯋꯥꯛ ꯇꯧꯖꯒꯦꯅ ꯈꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯉꯝꯕꯁꯤꯗꯤꯀꯣ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯕꯗꯨꯁꯨ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯍꯧ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯍꯧ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯍꯣꯠꯅꯗꯕꯅꯤꯅ ꯀꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯍꯦꯟꯒꯠꯀꯅꯤ ꯆꯦꯅꯦꯜꯁꯨ ꯀꯃꯥꯏꯅ ꯆꯥꯎꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯍꯣꯠꯅꯗꯅ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯍꯣꯠꯅꯗꯅ ꯀꯩꯁꯨꯝ ꯐ꯭ꯔꯤꯗ ꯐꯪꯄꯣꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯍꯟꯗꯛꯀꯤ 2024ꯁꯦ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯦ ꯁꯤ ꯑꯩꯗꯨꯅꯅꯦ ꯑꯩ ꯍꯟꯗꯛ 24 ꯆꯪꯉꯛꯄꯗ ꯑꯩꯅ ꯄꯨꯔꯥ ꯑꯩꯒꯤ ꯃꯦꯟ ꯃꯣꯇꯤꯞꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯍꯟꯗꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩ ꯈꯔ ꯍꯣꯠꯅꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯂꯛꯑꯣ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯇꯝꯗꯣ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯤ ꯂꯧꯖꯈ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯑꯩ ꯏꯁꯩ ꯃꯔꯛꯇ ꯐꯥꯗ꯭ꯔꯦ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯀꯞꯈꯤꯕ ꯈꯪꯗꯦ ꯁꯤꯗ ꯐꯥꯗ꯭ꯔꯦ ꯁꯥꯕ ꯌꯥꯗꯦ ꯈꯤꯇꯪ ꯑꯍꯩꯕꯗꯨꯗꯅꯤ ꯁꯛꯆꯩꯁꯦ ꯀꯣ ꯑꯣꯟꯅꯔꯦ ꯅꯦꯅꯦ ꯏꯁꯩꯗꯣ ꯊꯧꯅꯥꯗꯝ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯂꯣ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯂꯣ ꯈꯪꯗꯦ ꯑꯣꯟꯅꯔꯦ ꯅꯦꯅꯦ ꯏꯁꯩꯗꯣ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯏꯁꯩ ꯑꯅꯧꯕꯁꯦ ꯌꯥꯝ ꯁꯛꯇꯦꯀꯣ ꯑꯗꯨꯅꯅꯤ ꯐꯥꯗꯦ ꯑꯐꯥꯕꯗ ꯑꯗꯨꯝ ꯁꯛꯂꯦ ꯑꯩ ꯅꯣꯡꯃ ꯏꯁꯩꯁꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇꯗꯤ ꯏꯁꯩꯁꯦ ꯐꯖꯅ ꯐꯥꯔꯒꯀꯣ ꯁꯛꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯩꯕ ꯉꯥꯏꯔꯥꯡꯕꯝ ꯑꯕꯨꯡ ꯃꯩꯇꯩ ꯍꯥꯏ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔ ꯁꯤꯕ ꯍꯥꯏꯕ ꯈꯨꯡꯒꯪ ꯃꯆꯥꯗꯨꯒꯒꯤꯅꯤ ꯑꯇꯩꯗꯤ ꯀꯩꯅꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯤ ꯈꯜꯂꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯀꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯤ ꯀꯜꯂꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯈꯪꯗꯦ ꯈꯜꯂꯦ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯈꯜꯂꯦ ꯍꯥꯏꯕ ꯏꯁꯩꯗꯤ ꯍꯥꯏꯗꯤ ꯈꯜꯂꯦ ꯏꯁꯩꯗꯣ ꯅꯪ ꯈꯜꯂꯦ ꯍꯥꯏꯔꯣ ꯔꯣꯃꯤ ꯑꯗꯣ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯏꯁꯩ ꯑꯃꯨꯛꯇ ꯀꯔꯤꯕꯗꯣ ꯂꯥꯞꯅ ꯇꯥꯝꯅꯔꯕ ꯈꯪꯗꯦ ꯍꯩꯇ꯭ꯔꯦ ꯏꯁꯩ ꯐꯥꯗꯦꯕ ꯏꯁꯩ ꯑꯁꯦꯡꯕ ꯏꯁꯩꯗꯤ ꯌꯥꯝ ꯐꯥꯒꯟꯗꯕ ꯃꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯨꯔꯣ ꯑꯩ ꯏꯁꯩꯗꯣ ꯐꯥꯔꯛꯀꯦ ꯍꯌꯦꯡꯀꯣ ꯏꯁꯩꯗꯣ ꯁꯝꯂꯒ ꯁꯛꯈ꯭ꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯍꯣꯏ ꯑꯩꯗꯣ ꯏꯁꯩꯗꯣ ꯑꯗꯨꯝ ꯆꯤꯟꯗ ꯂꯥꯛꯄꯗꯨꯅꯦꯕ ꯑꯩꯅ ꯁꯛꯏꯁꯦ ꯈꯪꯉꯕ ꯑꯩ ꯄꯨꯔꯥ ꯐꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩ ꯃꯊꯪꯒꯤꯁꯦ ꯂꯥꯏꯚꯇꯀꯣ ꯍꯌꯦꯡ ꯂꯥꯏꯚ ꯂꯥꯛꯀꯅꯦꯕꯀꯣ ꯑꯩꯁꯦ ꯄꯨꯡ 3:30 4:00 ꯏꯁꯩꯗꯣ ꯐꯖꯅ ꯐꯥꯔꯒ ꯑꯩ ꯁꯛꯂꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯕ ꯏꯁꯩꯅꯦ ꯑꯩꯅ ꯑꯗꯒꯤꯗꯤ ꯎꯁꯥ ꯏꯔꯣꯝ ꯌꯥꯝ ꯆꯝꯃꯦ ꯅꯪꯁꯦ ꯉꯁꯤꯇ ꯊꯦꯡꯅꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯂꯛꯄꯗꯁꯨꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨꯕꯀꯣ ꯑꯗꯨꯅꯤ ꯏꯁꯩꯗꯣ ꯁꯝꯂꯒ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯑꯩꯅ ꯏꯁꯩ ꯉꯪꯕ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯆꯤꯟꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯏꯁꯩꯁꯦ ꯐꯥꯗꯕ ꯀꯩ ꯏꯁꯩꯅꯣ ꯑꯗꯨ ꯏꯁꯩꯗꯣ ꯀꯩꯅꯣꯗꯣ ꯊꯦꯡꯅ ꯐꯝꯒꯅꯨ ꯉꯟꯅ ꯍꯟꯈꯔꯣ ꯇꯦꯡ 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 ꯑꯩꯈꯣꯏ ꯇꯧꯅ ꯎꯔꯗꯤ ꯅꯪ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯣꯏꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯑꯩꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯤꯟꯅ ꯂꯥꯛꯄꯗꯣ ꯉꯁꯤ ꯑꯣꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯣꯏꯔꯝꯃꯦꯕ ꯁꯛꯑꯝꯃꯤꯅꯤ ꯑꯗꯣ ꯏꯁꯩꯗꯣ ꯑꯩ ꯐꯖꯅꯗꯤ ꯐꯥꯗꯕ ꯅꯦꯅꯦ ꯑꯩꯁꯨ ꯉꯁꯤꯇ ꯅꯦꯅꯦꯒ ꯊꯦꯡꯅꯕꯅꯤ ꯉꯁꯤꯇꯪ ꯊꯦꯡꯅꯕꯅꯤꯗ ꯉꯁꯤꯗꯩꯗꯤ ꯈꯪꯅꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯗꯁꯨ ꯆꯟꯕꯤ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯩ ꯂꯤꯡꯁꯨ ꯍꯥꯞꯄꯅꯤ ꯃꯃꯤꯡꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯀꯟꯇꯦꯛ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯃꯦꯁꯦꯁ ꯑꯗꯨꯝ ꯊꯥꯅꯔꯁꯤ ꯈꯪꯅꯔꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯤ ꯈꯪꯅꯕꯁꯤꯗꯤ ꯐꯩ ꯀꯩꯅꯣ ꯑꯅꯧꯕ ꯃꯤ ꯈꯪꯅꯕ ꯑꯅꯧꯕ ꯇꯝꯁꯤꯟꯕ ꯐ꯭ꯔꯦꯟ ꯁꯦꯝꯕ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯞꯅ ꯂꯩꯔꯁꯨ ꯅꯛꯅ ꯂꯩꯔꯁꯨ ꯈꯪꯅꯕ ꯍꯥꯏꯁꯤꯗꯤ ꯐꯩꯗꯅꯀꯣ ꯑꯩꯗꯤ ꯃꯤ ꯈꯪꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯅꯧꯕ ꯃꯤ ꯈꯪꯅꯕ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯕ ꯑꯗꯒꯤ ꯊꯧꯅꯥꯖꯝ ꯄꯣꯔꯤꯁ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯋꯥꯗꯤ ꯈꯔ ꯉꯥꯡꯒꯜꯂꯤꯀꯣ ꯑꯩ ꯋꯥꯁꯦ ꯉꯥꯡꯕ ꯃꯤꯅꯤ ꯑꯗꯣ ꯋꯥꯁꯦ ꯉꯥꯡꯒꯗꯤ ꯑꯦꯛꯗꯝ ꯅꯟ ꯁ꯭ꯇꯣꯞꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯒ ꯐꯪꯅꯕꯁꯦ ꯑꯩꯅ ꯉꯥꯡꯉꯒ ꯃꯣꯏ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯋꯥ ꯐꯖꯅ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯗꯣ ꯇꯣꯄꯤꯛ ꯍꯧꯗꯣꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯊꯔꯛꯁꯦꯕ ꯑꯗꯣ ꯋꯥꯔꯤ ꯍꯧꯗꯣꯔꯛꯑꯣ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯪꯉꯤꯅꯣ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯜꯂꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯄꯁꯨ ꯐꯪꯅꯔꯦꯗꯅꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯔꯅꯤ
ꯀꯩ ꯍꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯕꯤꯌꯣꯕꯀꯣ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯦꯕ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣꯒ ꯌꯥꯎꯕꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯃꯤꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯈꯤꯕ ꯌꯨꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯅꯦꯕꯀꯣ ꯑꯩꯒꯤ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ ꯂꯦꯞꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯅꯦꯜꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒꯤ ꯀꯣꯃꯦꯟꯇꯨꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯀꯣꯃꯦꯟꯇꯣ ꯍꯥꯡꯗꯣꯛꯇꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯁꯥꯅ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯑꯗꯣ ꯅꯦꯅꯦ ꯑꯅꯧꯕ ꯃꯤ ꯈꯪꯅꯕꯗ ꯀꯨꯀꯤꯒ ꯈꯪꯅꯕꯗꯤ ꯄꯥꯝꯂꯝꯃꯣꯏꯗ ꯀꯨꯀꯤꯒꯤ ꯋꯥ ꯇꯣꯛꯁꯤ ꯑꯩꯅ ꯍꯥꯏꯔꯦꯅ ꯀꯨꯀꯤꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯑꯗꯨꯅꯦ ꯀꯨꯀꯤꯒꯤ ꯇꯥꯏꯇꯜ ꯄꯨꯔꯗꯤ ꯗꯥꯏꯔꯦꯛ ꯕ꯭ꯂꯣꯛꯅꯤ ꯋꯥ ꯃꯈꯥ ꯂꯩꯇꯦ ꯀꯩꯕ ꯉꯥꯏꯔꯥꯡꯕꯝ ꯑꯩꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯂꯥꯜꯂꯁꯨꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯉꯥꯏꯔꯥꯡꯕꯝ ꯑꯕꯨꯡ ꯃꯩꯇꯩ ꯍꯣ ꯁꯟꯖꯤꯇꯥ ꯏꯁꯂꯥꯝꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ ꯌꯥꯝ ꯂꯥꯞꯅꯗꯦꯕ ꯈꯪꯉꯦꯕ ꯑꯩꯈꯣই ꯈꯨꯟꯒꯤꯅꯤ ꯌꯥꯝ ꯂꯥꯞꯅꯗꯦ ꯑꯗꯣ ꯃꯣꯏꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯤꯇꯪꯗꯤ ꯍꯜꯂꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯑꯉꯥꯡ ꯃꯥꯟꯕ꯭ꯔꯥ ꯑꯍꯟ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣ ꯍꯌꯥꯡ ꯆꯥꯛ ꯆꯥꯒ ꯌꯦꯜꯂꯣꯒ ꯂꯩ ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯀꯩꯅꯣ ꯃꯤꯁꯤꯕꯨ ꯑꯗꯨꯝ ꯅꯤꯛꯊꯔꯦꯅꯦ ꯌꯥꯝꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯥꯏꯚ ꯊꯥꯔꯣꯏꯗ ꯃꯌꯥꯝ ꯄꯨꯡ 10:30 10:40 ꯑꯗꯨꯃꯥꯏꯅꯃꯨꯛ ꯊꯥꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯁꯟꯗꯥꯗ ꯊꯥꯒꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯁꯨꯃꯥꯏꯅ ꯄꯨꯡ 7 ꯁ꯭ꯋꯥꯏꯗꯒ ꯊꯥꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯛ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕꯀꯣ ꯑꯩ ꯏꯁꯩꯁꯨ ꯁꯛꯂꯛꯀꯦ ꯏꯁꯩ ꯇꯝꯃꯛꯀꯦ ꯀꯩꯀꯩ ꯏꯁꯩ ꯍꯥꯏꯗꯤ ꯐꯥꯔꯧꯒꯦ ꯍꯥꯏꯗꯤ ꯇꯥꯔꯒ ꯁꯛꯂꯧꯒꯦ ꯍꯥꯏꯗꯣ ꯊꯝꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯇ ꯃꯉꯥꯜ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯇꯥꯈ꯭ꯔꯗꯤ ꯅꯪ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤꯒꯤꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦ ꯁꯛꯂꯛꯑꯣ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯃꯇꯦꯛꯇꯪ ꯐꯥꯏꯕꯀꯣ ꯁꯨꯔꯗꯨꯗꯤ ꯃꯆꯤꯟꯗ ꯂꯥꯛꯑꯒ ꯁꯛꯄ ꯉꯝꯗꯕꯗꯣ ꯑꯣꯏꯕꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤꯅꯦꯕ ꯑꯩꯅ ꯉꯪꯉꯛꯏꯁꯦ ꯑꯗꯨꯗꯨꯅꯦꯅ ꯍꯥꯏꯗꯣ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤ ꯊꯦꯡꯅ ꯐꯝꯒꯅꯨ ꯉꯟꯅ ꯍꯟꯈꯔꯣ ꯀꯩꯅꯣꯗꯨ ꯂꯩꯔꯒ ꯉꯟꯅ ꯍꯟꯈꯔꯣ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯃꯔꯛꯀꯤꯗꯨ ꯀꯩꯅꯣꯗꯣ ꯑꯩ ꯈꯪꯗꯦ ꯏꯁꯩꯒꯤ ꯃꯌꯦꯛꯇꯣꯀꯣ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯥꯜꯂꯤꯗ ꯅꯃꯥꯏꯒꯗꯣ ꯊꯣꯟ ꯂꯥꯎꯔꯗꯅ ꯀꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯎꯆꯥꯏꯔꯣꯝ ꯌꯥꯝ ꯑꯉꯥꯡꯗꯤ ꯅꯠꯇꯦꯀꯣ ꯌꯥꯝ ꯑꯉꯥꯡ ꯅꯠꯇꯦ ꯍꯣꯏ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛ ꯇꯥꯃꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯠꯄ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯐꯤꯜꯇꯔ ꯍꯥꯞꯄ ꯈꯣꯠꯄꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯤ ꯅꯣꯏꯁꯨ ꯅꯣꯏꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅ ꯏꯔꯥꯡꯕꯨꯗꯤ ꯀꯟꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯍꯟꯗꯛꯇꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯔꯟꯖꯤꯇꯥ ꯁꯣꯔꯣꯈꯥꯏꯕ 20 years 20 years ꯃꯥꯟꯕ꯭ꯔꯣ ꯃꯦꯁꯦꯁ ꯀꯩ ꯀꯊꯠꯈꯤꯔꯣ ꯅꯪ ꯔꯟꯖꯤꯇꯥ ꯁꯣꯔꯣꯈꯥꯏꯕ ꯍꯔꯥꯎꯔꯤꯅꯦ ꯑꯉꯥꯡ ꯑꯣꯏꯅꯒ ꯍꯥꯏꯔꯛꯄꯗꯣ 20 years ꯑꯇꯩ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯉꯥꯏꯔꯥꯡꯕꯝ ꯑꯕꯨꯡ ꯃꯩꯇꯩ ꯁꯟꯖꯤꯇꯥꯗꯣ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯜꯂꯛꯇꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯔꯁꯣꯅꯦꯜ ꯇꯥꯔꯦꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯗꯤ ꯂꯣꯏꯅ ꯍꯜꯂꯤꯗ ꯁꯟꯖꯤꯇꯥꯒꯤ ꯃꯃꯥꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗ ꯎꯏ ꯑꯗꯣ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯥꯝ ꯂꯥꯞꯅꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯝ ꯍꯥꯏ ꯍꯦꯜꯂꯣ ꯇꯧꯅꯩ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯇꯩꯗꯤ ꯑꯦꯛꯖꯥꯝ ꯑꯩ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯀꯨꯞꯄꯗꯤꯀꯣ ꯑꯗꯨꯅꯤ ꯑꯇꯩꯗꯤ ꯀꯔꯤ ꯑꯅꯤꯇꯥ ꯃꯣꯏꯔꯥꯡ ꯆꯦ ꯁꯤꯕꯥ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯁꯤꯕꯥ ꯁꯔꯥꯒꯤꯅꯤ ꯁꯔꯥ ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤꯅꯦ ꯑꯗꯣ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯔꯩꯕ ꯑꯃꯨꯛ ꯀꯩꯅꯣ ꯃꯃꯥꯗꯣ ꯅꯪꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯗꯣꯏꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯁꯦ ꯑꯕꯨꯡ ꯃꯩꯇꯩꯁꯦ ꯃꯌꯥꯝ ꯑꯩ ꯂꯣꯛꯁꯨ ꯈꯔ ꯊꯨꯡꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯀꯥ ꯇꯧꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯁꯟꯖꯤꯇꯥ ꯍꯣꯏ ꯑꯗꯨꯅꯤ ꯀꯩꯅꯣ इवान साहा हेलो हाय कैसे हो खाना वाना खा लिया क्या नेपाल हो नहीं नेपाली हो नहीं नेपाली नहीं मणिपुरी हूँ मैं ngairam hum abung maitai मणिपुर दैनी जो मेरे चैनल में नया है थोड़ा सब्सक्राइब कर देना जो नया है अतैदी एकदम हिंदी ने अतोप जात चांगपसे ꯉꯥꯡꯉꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯒꯗꯤ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯝ
ꯈꯔ ꯑꯍꯩꯕꯗꯨꯅꯤꯀꯣ ꯁꯣꯏꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯤ ꯑꯩꯒꯤ ꯍꯨꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯇꯩꯗꯤ ꯀꯩꯅꯣ mẹ mày lúc khởi khủ đấy sao vậy đấy 10 8 tare 18:40 bao thà cái này bác cô đó mẹ cái đó tao biết rồi subscribe tao biết rồi đó hay anh nào mu live sa thà có mà tầm tầm mẹ una na bác cô una là đi một tháng wari sana betul nungai đó cô ngay khi live chang có mình sinh ra hay ngồi chang đi wari to hay đi khang đi đó cô hay đi đó mày na hay đi khang này đó na đó cái đó thà biết rồi mà chỉ uring ngắm thùng này cái nó không mẹ mình cũng comment tao biết rồi wari sana se nó tadi live se mu boring wai selani nung sa jeng ninga roi su jeng ninga roi no wangang ready tu na so wang za lo ina su dum khumage tu ta de live se khara khara ke no oina bagi Arif Khan hello Arif Khan कैसे हो खाना वाना खा लिया आते दी nang kulgi mamang da chop chani tang 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 mi comment video wari sana se Arif Khan nongai ro che adi to bazar ma khale saw ba de Arif Khan nongai ri bo che char boy ai chak cha re nongai ri ngai ba abong mai tin san da to them na di ata hai bi ko message hello na hoi hoi ai theng na di sure hai bi ke naw gi message ai ya hon ki ke ai screenshot book phau ge khang na de ko screenshot ka phau ge du de ai u hoi da na ko hai da na Tadi aina kan semana kan aina live tabla semana semana hari kan thasi tabla filai tana ko. Kai mathel cha ke ai men thung ba chai kan thani na hejang ma chan jar haw radi men cha ba to yam haw idana ko aduna ai men thung ba chai yam haw ai ngasi di koliwai hape uri hape alu hape kai ke no moi suna ba hape tham tha gi mathel hai dana yam haw khra ngasi di no me mai channel sim support to bi mo ai su dum hona jage ma'am su support ma thau tai dana ko ma'am yaudragadi channel se chat pa su ke sunga moi ba ko do ma'am ge support su ma thau tai do ma'am na support su to biramo che kai lam no hai ai ka sar si ba hai pam pham tu ni yam ai na wangang hem jang ngang bra khang bangam ta bra ai wa jam na ngang ba ne khogi mamang ta chop chani ma'am mi hing yam ta lak pu lak tre mi pan ka ta ngai khreมีใครยามมาดินุ่งไงนะก็ว่าดิฉันนะบ้าแม่แม่แต่สิ่งที่คอมเมนต์ตลอดแต่ขาลีเนี่ยมันนี่ตัวเนี้ยข้างบ้านไม่แต่แม่คอมเมนต์ตัววิดีโอไลฟ์ตัวเลยบ้าสิ่งตัวดินุ่งว่าดิฉันนะบ้านุ่งไงแต่นะก็นั่นตัวที่ไลฟ์เซบอริงไว้ร้านนี้ไอ้ชุดตรงนี้งานนี้อะไรดีจากกันเนี่ยจัดแล้วตัวจัดหรอลงบุญสีโบกีนันนักตะพงบันีไอ้ดีกษัตริย์โดยนั่นละสิเราคงเดียวละกษัตริย์โดยนะกษัตริย์เลยคุยเวลาผมมาทำตัวเขาจะละเขาจะทุ่งละคุยผู้บิกไอ้สุจามันบุดีขังคุยเดตัวตาชูนังลาเดชูจัสละเว้ยนะคุยผู้บิดเกอาริฟขันจีเสกษัตริย์โอ้ยเรซูลดีคุยเดคุยดรานะสังบุกคุยเราละคุยไปซื้อให้จานนี้ดิcái nó ngay bấm abong mai tây Manipur se Leningre Manipur se Leningre cái nó tung jam nó ngay bị mà lấy bang Manipur đó khơi đi coi bật trận như ấy chứ coi bật làm đấy anh không lập bút làm đấy bạn nó ngay cái sao cái Manipur này lấy bạn nó khai Iran tàu bật nó ngay tại bên Iran tàu đừng cái cái nó Manipur đó là để hẳn đấy đó na Manipur se nó ngay bấm phàm này tụi mày hai cái nó Arif hoi hay taton kuman chắc charabu chắc charabu chắc chare men thong bật sai nang charabu taton kuman tong comedy tàu bani ko nang na usit ba na te ko phagi tàu bani la na lang no do ra ba ai channel se nang chang boy tari subscribe to biramo support to biramo theng na pham ga nu nanna han kharo tay đi Duni ma'am dantin ta jake ai gi hui jang la ke jake chला
ꯆꯦ ꯇꯥꯎ ꯍꯥꯏ ꯆꯥꯠꯄꯤꯌꯨ ꯀꯩꯅꯣꯕꯣ ꯆꯥꯠꯇꯦ ꯑꯣꯏꯔꯣ ꯑꯗꯨ ꯑꯗꯒꯤ ꯇꯧꯏꯁꯧꯕ꯭ꯔꯥ ꯃꯥ ꯑꯩ ꯂꯥꯏꯚ ꯊꯥꯔꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯅꯤ ꯉꯁꯥꯏꯁꯨ ꯅꯝꯃꯛꯀꯅꯨꯁꯦ ꯅꯃꯛ ꯆꯦꯆꯦ ꯂꯥꯏꯚ ꯊꯥꯔꯤ ꯆꯦ ꯑꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯒ ꯆꯦ ꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯖꯦꯀꯤ ꯅꯪꯅ ꯅꯣꯛꯁꯜꯂꯛꯄꯒ ꯑꯩꯅ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯉꯥꯏꯈꯣꯁꯦ ꯆꯦꯆꯦ ꯑꯝꯇ ꯈꯨꯝꯈꯤꯒꯦ ꯆꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯥꯟꯕ꯭ꯔꯅꯦ ꯃꯌꯥꯝ ꯖꯦꯀꯤ ꯌꯦꯜꯂꯛꯀꯅꯨꯁꯦ ꯇꯜꯂꯤꯕꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯝ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯔꯤ ꯅꯦꯅꯦ ꯍꯣ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯍꯦꯡꯉꯛꯏꯁꯤꯅꯗꯤ ꯖꯦꯀꯤ ꯆꯠꯂꯣ ꯌꯦꯜꯂꯛꯀꯅꯨꯕ ꯇꯜꯂꯤꯕ ꯖꯦꯀꯤꯁꯤꯗꯤ ꯑꯗꯨꯅꯤ ꯆꯤꯛꯂꯛꯀꯅꯨ ꯌꯥꯝ ꯆꯤꯛꯅꯤꯡꯕꯗꯣ ꯑꯣꯏꯕ ꯑꯗꯨꯅꯤ ꯀꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕ ꯃꯥꯜꯂꯤ ꯍꯥꯏꯔꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕ ꯃꯥꯜꯂꯤ ꯕꯣꯂꯣ ꯃꯤꯁꯦ ꯑꯗꯨꯝ ꯊꯣꯛꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯕꯣꯔꯤꯡ ꯑꯣꯏꯔꯕ ꯃꯌꯥꯝ ꯕꯣꯔꯤꯡ ꯑꯣꯏꯔꯕ ꯍꯥꯏꯕꯤꯔꯛꯎ ꯕꯣꯔꯤꯡ ꯑꯣꯏꯕ ꯃꯥꯜꯂꯤ ꯌꯥꯝ ꯕꯣꯔꯤꯡ ꯑꯣꯏꯔꯕꯣ ꯃꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯕꯣꯔꯤꯡ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯈꯣꯏ ꯖꯦꯀꯤꯁꯦ ꯇꯨꯝꯗ꯭ꯔꯤ ꯃꯥ ꯑꯩ ꯉꯥꯏꯔꯤꯅꯤ ꯑꯩ ꯃꯅꯥꯛꯁꯤꯒ ꯁꯨꯔ ꯇꯛꯅ ꯂꯩꯔꯤ ꯃꯥ ꯑꯃꯨꯛ ꯆꯣꯡꯒꯠꯇ ꯑꯗꯨꯅꯤ ꯃꯌꯥꯝ ꯀ꯭ꯂꯥꯁ 1 ꯂꯣꯏ ꯍꯣꯏ ꯀ꯭ꯂꯥꯁ 1ꯅꯦ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯕꯣꯔꯤꯡ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯋꯥ ꯌꯥꯝ ꯌꯥꯡꯅ ꯉꯥꯡꯕ꯭ꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯀꯩ ꯍꯥꯏ ꯕꯣꯔꯤꯡ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯃꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛꯇꯪ ꯑꯁꯣꯏꯕ ꯍꯥꯏꯗꯤ ꯑꯁꯣꯏꯕ ꯍꯥꯏꯁꯦ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯈꯠꯂꯛꯏꯗꯅꯀꯣ ꯑꯗꯣ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯏꯝꯄ꯭ꯔꯨꯞ ꯇꯧꯈꯠꯄ ꯉꯝꯅꯕ ꯇꯧꯖꯒꯦ ꯃꯌꯥꯝ ꯑꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯤꯔꯥ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ꯭ꯔꯥ ꯋꯥ ꯌꯥꯡꯅ ꯉꯥꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯀꯃꯨꯅꯤꯀꯦꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯋꯥꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯃꯨꯅꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯔꯝꯃꯗꯤ ꯑꯩꯁꯨ ꯑꯗꯨꯗꯣ ꯏꯝꯄ꯭ꯔꯨꯞ ꯇꯧꯈꯠꯂꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯈꯠꯄ ꯍꯥꯏꯁꯤꯗꯤ ꯐꯩꯗꯅꯀꯣ ꯑꯗꯨꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯅꯥꯝ ꯀꯣꯃꯦꯟꯠꯀ ꯇꯧꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯦꯡꯅ ꯐꯝꯒꯅꯨ ꯉꯟꯅ ꯍꯟꯈ꯭ꯔꯣ ꯄꯨꯡ 11:13 ꯇꯥꯔꯦ 10:40 ꯑꯗꯨꯋꯥꯏꯗꯗꯤ ꯑꯕꯦꯝ ꯃꯩꯇꯩ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯑꯕꯦꯝ ꯃꯩꯇꯩ ꯍꯥꯏ ꯑꯗꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯕꯦꯝ ꯃꯩꯇꯩ ꯐꯪꯉꯕ ꯑꯩ ꯀꯣꯃꯦꯟꯁꯦ ꯇꯧꯈꯤꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯣꯏ ꯂꯥꯛꯑꯦ ꯑꯩꯅ ꯉꯁꯥꯏ ꯆꯦꯅꯨꯒꯤ ꯂꯥꯏꯞꯇ ꯅꯪ ꯌꯥꯎꯕ ꯎꯔꯝꯃꯦ ꯑꯩꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗꯣ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯦ ꯂꯥꯏꯞ ꯊꯥꯅꯤꯡꯉꯕꯀꯣ ꯉꯁꯤ ꯑꯍꯥꯟꯕ ꯊꯥꯕ ꯑꯩ ꯈꯔ ꯕꯤꯠ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯑꯃꯨꯛ ꯊꯥꯅꯤꯡꯉꯥꯏꯅ ꯂꯥꯛꯏꯅꯦ ꯑꯗꯣ ꯅꯪꯁꯨ ꯑꯕꯦꯝ ꯃꯩꯇꯩ ꯅꯪꯁꯨ ꯅꯣꯡꯃ ꯂꯥꯏꯞ ꯊꯥꯔꯛꯑꯣ ꯑꯩꯁꯨ ꯆꯪꯉꯛꯀꯦ ꯅꯪꯁꯨ ꯅꯣꯡꯃ ꯂꯥꯏꯞ ꯊꯥꯔꯛꯑꯣ ꯅꯪ ꯆꯦꯅꯦꯜꯗꯒꯤ ꯅꯣꯡꯃ ꯊꯥꯃꯤꯟꯅꯁꯦ ꯂꯥꯏꯞ ꯊꯥꯃꯤꯟꯅꯁꯦ 2 ꯇꯧꯔꯒ ꯊꯥꯅꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯁꯦ ꯅꯦꯅꯦ ꯀꯣꯃꯦꯟꯗꯣ ꯎꯕꯤꯗꯕ꯭ꯔꯣ ꯀꯔꯤ ꯀꯣꯃꯦꯟꯅꯣ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯍꯥꯏ ꯅꯦꯅꯦ ꯀꯣꯃꯦꯟ ꯎꯏꯗꯨꯗꯤ ꯍꯥꯏꯒꯤꯗꯨꯗꯤ ꯑꯕꯦꯝꯃ ꯃꯩꯇꯩ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩ ꯅꯍꯥꯟꯈꯩ ꯊꯥꯕꯅꯦ ꯑꯣ ꯑꯩ ꯅꯣꯡꯇ ꯑꯩꯁꯨ ꯑꯅꯧꯕ ꯑꯣꯏꯕ ꯑꯩꯗꯤ ꯂꯥꯏꯞꯁꯦ ꯅꯍꯥꯟꯈꯩꯁꯦ ꯑꯩ ꯈꯪꯗꯦꯕ ꯆꯪꯉꯁꯨ ꯌꯦꯡꯗꯕꯗꯣ ꯑꯗꯨꯗꯒꯤ ꯉꯁꯤ ꯅꯪꯕ꯭ꯔꯣ ꯊꯝꯃꯤꯟꯅꯁꯦ ꯍꯣꯏ ꯅꯣꯡꯃ ꯊꯥꯃꯤꯟꯅꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯑꯦꯐ.ꯕꯤ.ꯁꯨ ꯍꯥꯡꯕꯅꯦ ꯑꯗꯨꯒ ꯏꯟꯁꯇꯥꯁꯨ ꯍꯥꯡꯕꯅꯦ ꯏꯟꯁꯇꯥꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤꯅꯦ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯒ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯩ ꯍꯥꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯒꯅꯦ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯦꯐ.ꯕꯤ ꯍꯥꯞꯄꯅꯦꯕꯀꯣ ꯏꯟꯁꯇꯥꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯅꯣꯡꯃ ꯂꯥꯏꯞ ꯊꯥꯃꯤꯟꯅꯁꯦ ꯑꯗꯨꯅꯤ ꯅꯦꯠ ꯇꯠꯈ꯭ꯔꯖꯥꯠꯂꯣ ꯑꯩꯕꯣ ꯃꯌꯥꯝ ꯅꯦꯠ ꯇꯠꯈ꯭ꯔꯕꯣ ꯇꯠꯇꯤ ꯇꯠꯇ꯭ꯔꯤ ꯃꯥꯜꯂꯦ
ꯅꯦꯠ ꯇꯠꯈ꯭ꯔꯕ ꯃꯥꯟꯈ꯭ꯔꯕ ꯑꯩ ꯀꯣꯃꯦꯟꯒꯁꯦ ꯈꯔ ꯂꯦꯞꯈꯤꯕꯁꯤꯗ ꯑꯩ ꯅꯦꯠꯁꯦ ꯑꯃꯨꯛ ꯃꯥꯡꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯑꯔꯤꯀꯥꯟꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯌꯦꯟꯁꯥꯡꯁꯤ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯌꯦꯟꯁꯥꯡ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯌꯦꯟꯁꯥꯡ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯉꯥꯇꯣꯏ ꯑꯃꯁꯨ ꯄꯥꯝꯃꯦ ꯑꯗꯨꯗꯒꯤ ꯎꯇꯤꯁꯨ ꯄꯥꯝꯃꯦ ꯑꯗꯩ ꯌꯦꯟ ꯊꯣꯡꯕ ꯊꯧꯅꯥꯖꯝ ꯕꯣꯔꯤ ꯍꯌꯦꯡ ꯏꯁꯩ ꯁꯛꯁꯦ ꯑꯩꯅ ꯒꯤꯇꯔ ꯈꯣꯡꯉꯦ ꯀꯩ ꯑꯁ ꯌꯥꯔꯦ ꯒꯤꯇꯔ ꯈꯣꯡꯉꯁꯦ ꯅꯪ ꯍꯌꯦꯡ ꯈꯣꯡꯉꯣ ꯑꯩ ꯁꯛꯇꯔꯛꯑꯒꯦ ꯀꯩ ꯏꯁꯩꯗ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯑꯩ ꯐꯥꯅ ꯐꯥꯔꯛꯀꯦꯀꯣ ꯅꯠꯇꯗꯤ ꯑꯃꯨꯛ ꯏꯁꯩꯒꯤ ꯃꯌꯦꯛꯇꯣ ꯈꯪꯉꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯁꯨ ꯏꯁꯩꯗꯣ ꯀꯌꯥ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅꯦ 9 ꯂꯩ ꯑꯩ ꯄꯨꯡ 10:40 ꯊꯥꯔꯒꯦ ꯑꯗꯨꯗꯒꯤꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯞꯇ ꯆꯪꯉꯛꯄꯁꯦ ꯈꯔ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯍꯌꯦꯡ ꯑꯩꯒꯤꯅ ꯑꯃꯨꯛ ꯂꯥꯏꯞ ꯊꯥꯔꯛꯄꯗ ꯑꯃꯨꯛ ꯐꯪꯅꯁꯤꯕ ꯅꯠꯇꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯃꯨꯛ ꯐꯪꯅꯔꯔꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯆꯠꯂꯔꯣꯏꯕ ꯑꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯇꯥꯔꯗꯤ ꯈꯪꯅꯕꯒꯤ ꯍꯅꯕꯣꯔꯁꯨ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯁꯛꯁꯦ ꯑꯣꯀꯦ ꯑꯩ ꯍꯌꯦꯡꯗꯣ ꯐꯥꯔꯛꯀꯅꯤ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯇꯨꯅꯗꯣ ꯑꯩ ꯐꯖꯅ ꯐꯥꯔꯛꯑꯒꯦ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡꯗꯒꯤ ꯊꯥꯕ ꯍꯧꯗꯣꯛꯄꯅꯤ ꯍꯌꯦꯡ ꯁꯛꯁꯦ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯅꯪꯒꯤꯗꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯆꯦꯅꯦꯜ ꯂꯩꯔꯗꯤ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯒꯦ ꯂꯥꯏꯞ ꯂꯣꯏꯔꯒ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯔꯤꯞ ꯀꯥꯟꯆꯦ ꯈꯣꯜꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯃꯇꯦꯛ ꯏꯁꯩ ꯐꯥꯗꯕꯒꯤꯅꯤ ꯍꯌꯦꯡ ꯂꯥꯏꯞꯇ ꯆꯪꯉꯛꯑꯣ ꯍꯌꯦꯡ ꯍꯨꯗꯨꯅ ꯄꯨꯔꯤꯕꯗꯣ ꯁꯛꯀꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯀꯌꯥ ꯐꯥꯕ ꯑꯣꯏꯗ꯭ꯔꯦ ꯏꯁꯩꯁꯦ ꯑꯗꯨꯅꯅꯦ ꯅꯠꯇ꯭ꯔꯅꯦ ꯈꯣꯟꯖꯦꯜꯗꯤ ꯐꯖꯗꯕꯅꯤ ꯂꯣꯛꯀ ꯊꯨꯡꯕꯁꯦ ꯀꯥꯏꯗꯒꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩ ꯂꯥꯏꯞꯇ ꯆꯪꯉꯣ ꯑꯗꯨꯒ ꯇꯥꯃꯤꯟꯅꯔꯁꯦꯕ ꯑꯗꯨꯏ ꯃꯊꯛ ꯑꯦꯕꯤꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯕꯤꯗꯗꯤ ꯑꯩꯁꯦ ꯆꯟꯕꯤ ꯂꯥꯏꯔꯦꯡꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯏꯟꯁꯇꯥꯗꯅ ꯆꯟꯕꯤ ꯖꯅꯨ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯐꯥꯎꯔꯣ ꯑꯗꯨꯝ ꯆꯟꯕꯤ ꯂꯥꯏꯔꯦꯡꯕꯝ ꯍꯥꯏꯅ ꯍꯟꯗꯛ ꯑꯃ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯍꯥꯏꯕꯒꯤ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒꯤ ꯑꯦꯕꯤꯗꯣ ꯆꯟꯕꯤ ꯂꯥꯏꯔꯦꯡꯕꯝꯗꯣ ꯑꯇꯩꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯅꯦꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯑꯣꯏꯅ ꯍꯥꯡꯂꯅꯤ ꯅꯪꯒꯤ ꯕꯥꯔꯗꯦꯗ ꯅꯪ ꯍꯥꯡꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯑꯣ ꯍꯥꯡꯕ ꯃꯇꯝꯗ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯦ ꯀꯣꯃꯦꯟ ꯇꯧꯔꯒꯦꯀꯣ ꯅꯪ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯉꯦ ꯁꯞꯄꯣꯔꯠ ꯇꯧꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅꯀꯣ ꯔꯥꯖꯤꯞ ꯈꯥꯟ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯁꯛꯑꯣ ꯍꯥꯏ ꯑꯄꯥꯝꯕ ꯏꯁꯩꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯣꯏꯁꯨ ꯏꯁꯩ ꯐꯥꯒꯟꯗꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯀꯜꯂꯛꯏꯀꯣ ꯕꯤꯗꯥ ꯁꯈꯤ ꯈꯠꯅ ꯆꯩꯅ ꯂꯩꯅ ꯁꯨꯅ ꯃꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯣꯏꯔꯦ ꯏꯁꯩ ꯑꯄꯥꯝꯕ ꯁꯛꯑꯣꯌꯦ ꯁꯛꯈ꯭ꯔꯦ ꯃꯤ ꯂꯤꯛꯁꯜꯂꯛꯑꯦ ꯑꯃꯗꯤ ꯃꯤ ꯌꯥꯝꯃꯟꯕꯅꯦ ꯑꯕꯦꯝꯃ ꯃꯩꯇꯩ ꯊꯤꯕ ꯐꯪꯗꯦ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯆꯟꯕꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯍꯥꯏꯕ ꯑꯩꯒꯤ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯁꯥꯏꯠꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯊꯣꯛꯑꯒ ꯑꯗꯨꯒ ꯆꯪꯉꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯗꯨꯒ ꯌꯥꯎꯕꯅꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯒ ꯆꯟꯕꯤ CHANBI ꯂꯩꯔꯦꯅ ꯆꯟꯕꯤ ꯏꯁꯄꯦꯁ ꯑꯃ ꯄꯤꯔꯒ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝꯗꯣ ꯑꯦꯜꯗꯣ ꯑꯆꯧꯕ ꯑꯣꯏꯗꯣꯏꯕ ꯀꯦꯄꯤꯇꯦꯜ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯒ ꯆꯪꯉꯒ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯆꯪꯉꯣ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯅꯦ ꯃꯤ ꯑꯇꯩꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ ꯈꯥꯂꯤ ꯑꯔꯤꯞ ꯈꯥꯟꯒ ꯑꯕꯦꯝꯃ ꯃꯩꯇꯩꯒ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯍꯨꯝ ꯑꯃ ꯇꯔꯨꯛꯅꯦ ꯑꯗꯣ ꯑꯍꯨꯝ ꯑꯃꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯆꯪꯉꯒ ꯃꯦꯁꯦꯖꯁꯨ ꯇꯧꯕ ꯏꯀꯥꯏꯕ ꯑꯣꯏꯕ ꯃꯤ ꯖꯥꯠꯂꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯃꯤ ꯑꯣꯏꯖꯥꯠꯂꯣ ꯑꯩꯉꯣꯟꯗ ꯃꯁꯛ ꯈꯪꯍꯟꯅꯤꯡꯗꯕ ꯃꯤꯔꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯑꯩ ꯈꯪꯉꯤ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯑꯦꯕꯤ ꯃꯤꯡ ꯒꯨꯗ ꯂꯛ
ꯄꯔꯤꯅꯥ ꯂꯩꯕꯅꯦ ꯑꯩꯒꯤ ꯑꯦꯕꯤ ꯃꯤꯡ ꯒꯨꯗ ꯂꯛ ꯄꯔꯤꯅꯥ ꯍꯣꯏ ꯑꯩꯅꯦ ꯅꯪꯒꯤꯗꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯀꯥꯞꯍꯧꯒꯦꯕꯀꯣ ꯍꯣꯔꯦꯟ ꯑꯩ ꯂꯣꯏꯔꯒ ꯊꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣ ꯊꯥꯔꯛꯀꯦ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯀꯦꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯁꯤꯡ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯦꯁꯦꯁ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯣ ꯆꯪꯉꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯅꯕ ꯑꯩꯅ ꯑꯅꯤꯇꯥ ꯁꯦꯡꯒꯥ ꯆꯟꯕꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯔꯤꯞ ꯈꯥꯟ ꯆꯦ ꯀꯁꯥꯔ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯟꯗꯛꯇꯤ ꯏꯪꯉꯦ ꯍꯟꯗꯛꯇꯤ ꯈꯔ ꯏꯪꯉꯦ ꯍꯟꯗꯛꯇꯤ ꯈꯔ ꯏꯪꯉꯦꯕ ꯑꯗꯨꯅ ꯃꯩꯈꯨ ꯀꯥꯏꯁꯦ ꯎꯗ꯭ꯔꯣ ꯀꯥꯏꯁꯦ ꯎꯗ꯭ꯔꯥ ꯈꯔ ꯏꯪꯉꯦ ꯍꯟꯗꯛ ꯊꯧꯕꯥꯜꯖꯝ ꯕꯣꯔꯦꯁ ꯅꯦꯅꯦ ꯑꯁ ꯅꯪ ꯅꯦꯅꯦ ꯀꯧꯕꯁꯦ ꯄꯦꯟ ꯀꯧꯈ꯭ꯔꯦꯍꯦ ꯆꯨꯝꯕ꯭ꯔꯥ ꯄꯦꯟ ꯀꯧꯏ ꯅꯠꯇ꯭ꯔ ꯃꯥ ꯕꯦꯝꯃꯅ ꯐꯣꯂꯣ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯐꯣꯂꯣ ꯕꯦꯛ ꯍꯜꯂꯛꯀꯦ ꯁꯤ ꯂꯣꯏꯔꯒ ꯇꯣꯏꯅ ꯕꯨꯡꯒ ꯁꯨꯞꯄꯤꯁꯦ ꯎꯗ꯭ꯔꯥ ꯑꯇꯩꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯤ ꯌꯥꯝ ꯆꯪꯉꯝꯃꯦ ꯑꯩꯁꯦ ꯂꯣꯏꯔꯛꯄꯗꯅꯦ ꯍꯦꯛꯇꯅꯦ ꯃꯤ ꯂꯤꯊꯈꯤꯕ ꯊꯦꯡꯉꯤꯅꯦꯀꯣ 10:30 ꯇꯥꯔꯦꯗꯅ ꯑꯗꯨꯅꯅꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯣꯃꯦꯟꯗꯣ ꯄꯥꯕꯤꯌꯣ ꯀꯣꯃꯦꯟ ꯄꯥꯕꯤꯌꯣ ꯄꯥꯕꯤꯗꯕꯩꯅꯦ ꯅꯦꯅꯦ ꯀꯧꯔꯤꯗꯣ ꯑꯩ ꯄꯥꯏꯗꯨꯗꯤꯅ ꯀꯣꯃꯦꯟ ꯊꯧꯕꯥꯜꯖꯝ ꯕꯣꯔꯦꯁ ꯅꯦꯅꯦ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯑꯣꯏꯅ ꯍꯥꯡꯂꯅꯤ ꯍꯣꯏ ꯅꯪꯒꯤ ꯕꯥꯔꯗꯦ ꯃꯇꯝꯗꯣ ꯍꯥꯡꯕꯗꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯅꯦꯕ ꯑꯩꯅ ꯑꯇꯩ ꯅꯪꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯆꯤꯊꯗꯕꯅꯤ ꯂꯣꯏꯅ ꯄꯥꯕꯅꯤꯍꯦ ꯀꯣꯃꯦꯟꯗꯣ ꯄꯥꯕꯤꯌꯣ ꯑꯅꯤꯇꯥ ꯆꯟꯕꯤ ꯅꯣꯏ ꯃꯃꯥ ꯇꯨꯝꯃꯕꯣ ꯍꯥꯏ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯗ꯭ꯔꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯂꯩꯅꯔꯤ ꯇꯤꯚꯤ ꯌꯦꯡꯅꯔꯤ ꯀꯩ ꯌꯦꯡꯅꯔꯤ ꯃꯣꯏ ꯇꯨꯡꯗ ꯏꯊꯟꯇ ꯂꯥꯏꯚ ꯊꯥꯔꯗꯤ ꯑꯩ ꯀꯤꯖꯔꯣꯏꯗ꯭ꯔꯣ ꯇꯨꯝꯅꯗ꯭ꯔꯤ ꯃꯣꯏ ꯁꯣꯝꯗ ꯂꯩꯔꯤ ꯔꯨꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡꯗꯅꯦ ꯅꯦꯠꯋꯥꯛꯇꯣ ꯐꯪꯗꯦꯕ ꯈꯪꯕ꯭ꯔꯥ ꯐꯪꯕꯣꯏ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯦꯕ ꯆꯞꯄꯒ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯕꯅꯦ ꯌꯥꯝ ꯊꯥꯅꯤꯡꯉꯕ ꯉꯁꯤꯁꯦ ꯂꯥꯏꯚ ꯑꯗꯨꯅꯅꯦ ꯑꯩ ꯁꯝꯁꯦ ꯈꯣꯏꯔꯦ ꯐꯖꯅ ꯄꯨꯟꯖꯟ ꯊꯝꯕꯒꯤ ꯈꯜꯂꯤ ꯂꯥꯏꯚ ꯊꯥꯅꯤꯡꯉꯥꯏꯅ ꯃꯦꯀꯞꯀ ꯇꯧꯔꯒ ꯏꯁꯇ꯭रेꯠꯅꯤꯡꯒ ꯇꯧꯕꯗꯨ ꯇꯧꯖꯗ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏꯗꯣ ꯍꯤꯞꯄ ꯀꯥꯈꯠꯂꯨꯔꯒ ꯑꯗꯨꯝ ꯊꯥꯔꯛꯄꯤꯅꯤ ꯀꯩꯅꯣ ꯗꯦꯕꯦꯟꯗ꯭ꯔ ꯄꯟꯆꯜ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯅ ꯊꯝꯃꯤꯅꯦ ꯂꯦꯞꯍꯜꯂꯤꯅꯦ ꯑꯩꯅ ꯂꯦꯞꯍꯜꯂꯤꯅꯦ ꯊꯧꯕꯥꯜꯖꯝ ꯕꯣꯔꯦꯁ ꯑꯩ ꯅꯝꯕꯔ ꯊꯥꯈꯤꯕꯅꯦ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯇꯧ ꯀꯩ ꯍꯥꯏ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯩ ꯍꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯑꯗꯨꯗꯣ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯅꯝꯕꯔꯗꯒ ꯍꯥꯏꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯈꯪꯉꯅꯤꯗꯅꯀꯣ ꯑꯗꯨꯗꯤ ꯈꯪꯉꯅꯤ अदुगा ꯑꯗꯨꯝ ꯐꯪꯅꯔꯅꯤ कहीं देवेंद्र पंचल तुम तो कही है बा तुम तो मेरी आंटी जैसे लग रहे हो जैसे कि तुम्हारा प्रोफाइल पिक्चर बहुत सुंदर है आप तो आपका प्रोफाइल पिक्चर ऐसा लग रहा है हम मेरा घर में जो काम करने आता है ना ऐसा लग रहा है जो क्या बोलता है जो होटल बॉय होता है ना ऐसा लग रहा है आपका शकल सिगनी पाम चंगे इस कनो मार गए मैं मसक्सिदी पूरा कुली गुनाइने तू खसे सक्सिगा तो आई सु मम्मी हिंगे ai kano tawde direct di kathakibini ꯑꯗꯨꯒ ꯍꯥꯏꯕ ꯑꯕꯦꯝꯃ ꯃꯩꯇꯩ ꯅꯪ ꯑꯩꯒꯤ ꯂꯥꯏꯐ ꯄꯨꯝꯅ ꯊꯥꯃꯤꯟꯅꯁꯦ ꯌꯥꯔꯗꯤ ꯍꯣꯏ ꯊꯥꯃꯤꯟꯅꯁꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯊꯥꯃꯤꯟꯅꯁꯦ ꯀꯩꯅꯣ ꯎꯁꯥ ꯏꯔꯣꯝ ꯅꯦꯠ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯎꯁꯥ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯍꯧꯖꯤꯛꯇ ꯃꯤ ꯌꯥꯝꯈꯠꯂꯦ ꯄꯨꯡ 10:30 ꯇꯥꯔꯀꯥꯟꯗ ꯑꯩꯅ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯇꯧ ꯃꯇꯝꯁꯤꯒ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤ ꯑꯇꯣꯞꯄ ꯖꯥꯠ ꯆꯪꯉꯛꯄꯁꯦ ꯑꯩ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯦꯕ ꯆꯦ ꯑꯦꯕꯤ ꯅꯦꯝ ꯊꯥꯏꯔꯛꯑꯣ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯌꯥꯎꯕꯅꯦ ꯆꯟꯕꯤ ꯂꯥꯏꯔꯦꯡꯕꯝ ꯍꯥꯏꯅ ꯌꯥꯎꯕꯅꯦ ꯃꯌꯥꯝ
ꯆꯟꯕꯤ ꯂꯥꯏꯌꯦꯡꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯏꯗꯨꯒ ꯆꯪꯉꯒ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯃꯤ 37 ꯁꯨꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯅꯧꯕ ꯆꯪꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯚꯇꯁꯨ ꯑꯗꯨꯝ ꯐꯪꯅꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯣꯁꯦꯟ ꯈꯨꯃꯟꯆꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯋꯤꯁ ꯈꯔ ꯄꯤꯕꯤꯔꯛꯑꯣꯀꯣ ꯍꯥꯏ ꯑꯣꯁꯦꯟ ꯍꯌꯦꯡ ꯐꯖꯅ ꯊꯥꯕ ꯑꯣꯏꯔꯣ ꯑꯦꯛꯖꯥꯝꯗꯣ ꯅꯪꯅ ꯄꯥꯖꯕ ꯉꯁꯤ ꯄꯥꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯥꯛꯑꯣꯕ ꯑꯗꯨꯒ ꯐꯖꯅ ꯏꯊꯅ ꯄꯦꯄꯔꯒꯁꯦ ꯃꯌꯥꯝ ꯂꯧꯔꯣ ꯕꯦꯁ ꯑꯣꯐ ꯂꯛ ꯑꯅꯟꯇꯥ ꯁꯤꯡꯅ ꯆꯟꯕꯤ ꯍꯧꯖꯤꯛ ꯊꯕꯛ ꯀꯥꯏ ꯇꯥꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛ ꯑꯩꯈꯣꯏ ꯌꯨꯝꯗꯩꯗꯤ ꯈꯔꯕꯨꯗꯤ ꯂꯥꯞꯄꯦ ꯄꯩꯂꯥꯄꯨꯜꯗꯒꯤ ꯆꯠꯂꯒ ꯂꯥꯕꯣꯛꯇꯣ ꯑꯗꯨꯏꯗꯨꯒ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛꯇꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯔꯤꯞ ꯈꯥꯟ ꯑꯣꯀꯦ ꯑꯩ SMS ꯊꯥꯔꯛꯀꯦ ꯆꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯃꯤ ꯌꯥꯝꯈꯠꯂꯦ ꯃꯤ 80ꯒ ꯁꯨꯒꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣꯁꯨ ꯃꯁꯛ ꯈꯪꯅꯔꯅꯤꯅꯀꯣ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯀꯃꯦꯟ ꯇꯧꯔꯝꯗꯗꯤ ꯑꯩꯅꯁꯨ ꯁꯛ ꯈꯪꯉꯔꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯗꯨꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅꯁꯨ ꯈꯪꯉꯦ ꯑꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯐꯪꯅꯔꯅꯤꯅꯀꯣ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯐꯪꯅꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯅꯦꯕꯀꯣ ꯑꯣꯁꯦꯟ ꯈꯨꯃꯟ ꯑꯦꯛꯖꯥꯝꯅꯤꯗꯤ ꯍꯥꯏ ꯂꯥꯏꯔꯤꯛ ꯊꯦꯡꯗ꯭ꯔꯤ ꯀꯩꯒꯤ ꯂꯥꯏꯔꯤꯛ ꯊꯦꯡꯗ꯭ꯔꯤꯅꯣ ꯂꯥꯏꯔꯤꯛꯇꯣ ꯁꯠ ꯄꯥꯊꯣꯛꯑꯣ ꯍꯌꯦꯡꯗꯣ ꯂꯥꯏꯚꯁꯤꯗ ꯍꯌꯦꯡ ꯑꯗꯨꯝ ꯐꯪꯅꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯟꯅ ꯄꯥꯊꯣꯛꯑꯣ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯃꯆꯥ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯌꯥꯝ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯍꯥꯡꯕꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯡꯒꯠꯄ ꯉꯝꯖꯗꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯐꯖꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯍꯣꯠꯅꯒꯦ ꯈꯜꯂꯤꯅꯤ ꯍꯟꯗꯛ ꯑꯗ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝꯅ ꯐꯨꯜ ꯌꯦꯡꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯦꯕ ꯀꯩꯅꯣ ꯀꯩꯅꯣ ꯅꯦꯅꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯅꯨꯄꯤꯗ ꯆꯍꯤ ꯍꯪꯒꯅꯨ ꯍꯥꯏꯗꯨꯗꯤꯅ ꯀꯌꯥꯝ ꯃꯌꯥꯝ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯛꯀꯤ ꯂꯣꯏꯇꯥꯡ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ ꯍꯥꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ ꯍꯥꯏꯔꯣ ꯑꯣꯏꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯍꯤꯟꯗꯤꯅꯦ ꯃꯃꯤꯡ ꯏꯅꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯕꯤꯖꯦꯟ ꯁꯔꯃ ꯑꯍꯥꯟꯕꯅꯦ ꯌꯦꯡꯉꯤꯁꯦ ꯍꯥꯏ ꯑꯍꯥꯟꯕ ꯑꯣꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯍꯥꯟꯕ ꯑꯣꯏꯔꯗꯤ ꯈꯪꯅꯔꯦ ꯉꯁꯤ ꯕꯤꯖꯦꯟ ꯁꯔꯃ ꯑꯗꯒꯤ ꯑꯔꯤꯞ ꯈꯥꯟ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯍꯥꯏꯕꯤꯔꯛꯑꯣ ꯆꯍꯤꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯍꯥꯟꯅ ꯒꯦꯁ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯂꯩꯕ ꯃꯤꯁꯤꯡ ꯑꯝꯇꯪ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯣ ꯑꯩꯒꯤ ꯆꯍꯤ ꯀꯌꯥ ꯃꯣꯏꯁꯤꯡꯁꯤꯗ ꯑꯩꯒꯤ ꯆꯍꯤꯁꯤꯗ ꯍꯪꯉ ꯂꯩꯌꯦꯕ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯅ ꯑꯗ ꯆꯍꯤꯗꯣ ꯀꯌా ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯁꯥꯁꯨ ꯐꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯈꯝꯕꯠꯇꯣ ꯅꯤꯡꯊꯧꯖꯥ 28 ꯑꯇꯩꯁꯨ ꯒꯦꯁ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯑꯇꯩꯁꯨ ꯒꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯍꯤꯗꯣ 28 ꯑꯃꯨꯛ ꯁꯨꯔꯕ 20 ꯑꯃꯨꯛ ꯁꯨꯔꯕ ꯃꯤ ꯑꯅꯤꯅ 28 ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯑꯩ ꯂꯥꯁꯇ ꯍꯥꯏꯔꯛꯀꯦꯕ ꯃꯤ ꯈꯔ ꯌꯥꯝꯅ ꯍꯥꯏꯔꯛꯀꯦꯁꯤꯅ ꯈꯔ ꯒꯦꯁ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯀꯌꯥ ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯣ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯍꯥꯏꯔꯛꯏ 28 27 ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯎꯁꯥꯃꯤꯔꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯃꯟꯗꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯕꯤꯖꯦꯟ ꯁꯔꯃ 25 28 28 27 25 ꯑꯇꯩ ꯍꯥꯏꯔꯛꯑꯣ ꯒꯦꯁ ꯇꯧꯔꯣ ꯑꯇꯩ ꯏꯪꯉꯦꯀꯣ ꯀꯨꯞꯁꯟꯒꯦ ꯑꯇꯩꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯌꯥ ꯁꯨꯔꯝꯗꯧ ꯑꯃꯅ ꯑꯔꯤꯞ ꯈꯥꯟ 25 ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯗꯤ 133 ꯂꯩꯌꯦ ꯑꯗꯨꯒ ꯍꯥꯏꯔꯛꯄꯗꯤ ꯀꯅꯥꯝ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯣ ꯁ꯭ꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯁ꯭ꯌꯥꯝ ꯁꯔꯃ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯅꯦ ꯃꯌꯥꯝ ꯑꯩ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁ꯭ꯌꯥꯝ ꯁꯅ ꯁꯝ 27 ꯈꯔꯒ ꯍꯥꯏꯔꯛꯑꯣ 25 27 28
28 ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯤꯡꯁꯦ ꯑꯆꯨꯝꯕ ꯑꯃꯨꯛ ꯌꯥꯎꯗꯦꯀꯣ ꯁꯦꯡꯗꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯁꯦꯡꯗ꯭ꯔꯣ ꯍꯥꯏꯔꯛꯀꯅꯤ ꯃꯤꯁꯤꯡꯗ ꯒꯦꯁ ꯇꯧꯔꯒꯦꯁꯤꯅꯣ ꯑꯆꯨꯝꯕ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯤꯕ ꯆꯨꯝꯕ ꯌꯥꯎꯔꯒ ꯍꯥꯏꯔꯛꯀꯦꯕ ꯁꯦꯡꯗ꯭ꯔꯣ ꯍꯧꯖꯤꯛ ꯁꯦꯡꯗꯔꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯣ ꯌꯥꯏꯗ ꯅꯨꯡꯗꯥꯡꯅꯤꯅ ꯕꯨꯡꯉꯣ ꯏꯐꯝ 24 ꯁꯦꯡꯗꯦ ꯆꯦ ꯍꯥꯏꯌꯦ ꯅꯦꯠꯁꯤꯁꯨ ꯇꯞꯄꯒꯤ ꯑꯣꯏꯔꯝꯒꯅꯤ 30 ꯍꯦꯜꯂꯕꯣ 30 ꯍꯦꯟꯗ꯭ꯔꯤ 30 ꯍꯦꯟꯗ꯭ꯔꯤ 30 ꯍꯦꯟꯗ꯭ꯔꯤꯌꯦ ꯃꯌꯥꯝ ꯆꯨꯝꯒꯦ ꯇꯧꯔꯦ ꯊꯣꯡꯅꯥꯖꯝ ꯕꯣꯔꯤꯁ 23 ꯂꯣꯀꯦꯁꯟ 30 ꯍꯦꯜꯂꯕꯣ ꯁꯌꯥꯝ ꯁꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯍꯤ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒꯤ ꯆꯍꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯍꯤꯁꯦ ꯑꯩꯒꯤ ꯆꯍꯤꯁꯦ ꯑꯗꯨꯗꯤ 29 ꯁꯨꯗꯣꯏꯅꯦ 29 ꯁꯨꯗꯣꯏꯅꯦ ꯃꯌꯥꯝ 29 ꯁꯨꯗꯣꯏꯅꯦ ꯔꯟꯖꯤꯇꯥ ꯁꯣꯔꯣꯛ ꯈꯥꯏꯕꯝ 27 ꯑꯩ ꯍꯥꯏꯔꯦ ꯃꯌꯥꯝ 29 ꯁꯨꯗꯣꯏꯅꯦ 29 ꯁꯨꯗꯣꯏꯅꯦ ꯃꯌꯥꯝ ꯂꯤꯔꯕ ꯕꯨꯡꯉꯣ ꯄꯤꯝꯐꯥ ꯕꯨꯡꯉꯣ ꯏꯐꯥꯝ ꯍꯥꯏ ꯋꯥꯎ ꯍꯥꯏ ꯋꯥꯎ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯅꯤ ꯋꯥꯎ ꯋꯥꯎ ꯈꯝꯕꯗꯣ ꯑꯗꯨꯗꯤ 28 ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯣ ꯍꯥꯏ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯑꯣꯏꯍꯜꯂꯤꯅꯦꯕ ꯑꯩꯒꯤꯗꯤ 19 ꯅꯣꯏꯗꯤ ꯑꯉꯥꯡꯅꯦ ꯆꯒꯠ ꯂꯥꯏ ꯄꯟꯗꯥ ꯂꯤꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯂꯤꯔꯕꯅꯦ ꯄꯨꯔꯥ ꯂꯤꯔꯕꯅꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯅꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯆꯍꯤ ꯆꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯐꯕ ꯇꯥꯔꯦ ꯅꯪ ꯐꯥꯕ ꯇꯥꯔꯦ ꯑꯩ ꯐꯥꯕ ꯌꯥꯗꯦ ꯑꯗꯨꯗ ꯆꯍꯤ ꯆꯟꯕꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯌꯥꯝ ꯆꯠꯄꯕꯣ ꯌꯥꯝꯅ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯥꯏꯅ ꯅꯦꯅꯦꯒꯤ ꯇꯤꯟꯅꯨꯅ ꯍꯥꯏꯕꯗꯣ ꯄꯥꯝꯕ ꯑꯩꯁꯨ ꯉꯁꯥꯏꯅ ꯈꯪꯉꯤꯔꯅꯤ ꯍꯣꯏ ꯅꯦꯠ ꯁꯦꯡꯗ꯭ꯔꯕꯣ ꯃꯌꯥꯝ ꯆꯞꯄꯕꯣ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯝꯕꯇꯣꯟ ꯅꯤꯡꯊꯧꯖ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯆꯨꯝꯕꯒꯤ ꯍꯥꯏ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯔꯒꯦ ꯐꯪꯕ ꯃꯇꯝꯗ ꯗꯤꯅꯦꯁ ꯃꯉꯥ 29ꯗꯤ ꯂꯤꯗ꯭ꯔꯤ 35 ꯐꯥꯎꯗꯤ ꯌꯥꯏꯌꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯂꯩꯈꯤꯗꯣꯏꯅꯦ ꯕꯤꯖꯦꯟ ꯁꯔꯃ ꯍꯥꯍꯥ ꯌꯥꯝ ꯆꯟꯗꯤꯌꯥ ꯑꯉꯥꯡ ꯃꯥꯜꯂꯦ ꯆꯟꯗꯤꯌꯥ ꯑꯉꯥꯡ ꯃꯥꯜꯂꯦ राजू विश्वास हेलो हाय राजू विश्वास कैसे हो डार्लिंग गाइना मैं आपका डार्लिंग नहीं हो मैं अच्छी हूँ हाय दिनेश मंगांग सेंबा खरा वाले अदो नेट लोइसलक्पै ओइरमदौ माले थोंगाजम बोरिस अदो नेनेगी एबी लेब्रो लेबनी चनबी लायंगपम हाइना आइगी प्रोफाइल यावबने अदुगा चंगागा येंगबियो अदो मयाम अनौबा चंगबा ओइतारदी सब्सक्राइब तौबिरमो आइगी चैनलदा डार्लिंग बन जाओ ना रे ना बाबा ꯑꯗꯨꯅꯤ ꯕꯨꯡꯉꯣ ꯏꯝꯐꯥꯜ ꯀꯣ ꯍꯥꯏ ꯕꯨꯡꯉꯣ ꯏꯝꯐꯥꯜꯅ ꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯕꯅꯣ ꯃꯃꯥꯡꯗ ꯂꯩꯈꯤꯕ꯭ꯔꯥ ꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅꯅꯦ ꯑꯇꯣꯞꯄ ꯖꯥꯠ ꯆꯪꯉꯒꯅꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯀꯩꯅꯣꯗꯅꯦ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯗꯤ ꯇꯨꯀꯠꯆꯩꯌꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯕ꯭ꯂꯣꯛ ꯇꯧꯁꯟꯕꯤꯅꯤ ꯀꯩꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯆꯟꯕꯤ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯤ ꯁ꯭ꯌꯥꯝ ꯁꯅꯁꯝ ꯈꯣꯟꯖꯦꯜꯗꯤ ꯆꯦ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯏꯆꯦ ꯑꯣꯏꯔꯁꯨ ꯃꯉꯥꯎꯋꯦꯍꯦ ꯍꯥꯏꯌꯦ ꯑꯩ ꯈꯣꯟꯁꯦ ꯅꯤꯄꯥ ꯃꯥꯟꯕꯅꯦꯍꯦ ꯕꯣꯂꯥꯕꯅꯤ ꯂꯧꯊꯨꯡꯕꯒꯤꯅꯤ ꯊꯣꯡꯅꯥꯖꯝ ꯕꯣꯔꯤꯁ ꯀꯩꯅꯣ ꯑꯦꯕꯤ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯦꯕꯤ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩ ꯈꯛꯇꯗꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯦꯕꯤ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕ ꯅꯠꯇꯦꯗꯤ ꯀꯩ ꯍꯥꯏꯅꯣ ꯂꯣꯛ ꯊꯨꯡꯉꯦ ꯐꯦꯁꯕꯨꯛ ꯍꯥꯏꯕ ꯅꯠꯇꯦꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯦꯕꯤ ꯍꯥꯏꯁꯦ ꯐꯦꯁꯕꯨꯛ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯦꯅꯦꯒꯤ ꯂꯩꯕ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯀꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯏꯆꯦꯒꯤꯁꯦ ꯌꯨꯝꯗꯔꯣ ꯑꯩ ꯌꯨꯝꯗꯅꯦ ꯁ꯭ꯌꯥꯝ ꯁꯅꯁꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯐꯖꯗꯕꯅꯤ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯥꯏꯒꯁꯦ ꯌꯦꯡꯉꯨ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯔꯅ ꯁꯤꯒ ꯐꯖꯩ ꯍꯥꯏꯔꯗꯤ ꯀꯦꯊꯣꯛꯑꯗꯤ ꯀꯌꯥꯝ ꯐꯖꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯌꯥꯝꯗꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕ ꯍꯥꯏꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯉꯁꯥꯏꯗꯤ ꯃꯤꯁꯦ ꯑꯝꯇ ꯆꯪꯉꯝꯗ꯭ꯔꯕꯅꯦꯕꯀꯣ ꯑꯩꯁꯦ ꯃꯤ 5-6 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯂꯥꯏꯞꯁꯦ ꯃꯨꯊꯠꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯍꯦꯟꯖꯥꯃꯩꯁꯦ ꯎꯕ꯭ꯔꯥ ꯃꯥ ꯀꯩꯅꯣ ꯈꯝꯕꯇꯣꯟ ꯅꯤꯡꯊꯧꯖ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯏꯆꯦ ꯁꯥꯎꯔꯨꯅꯨ ꯍꯣꯏ ꯀꯩꯅꯣꯅꯤꯅꯦ ꯑꯩꯅ ꯁꯣꯏꯔꯤꯁꯦ
boyfriend ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯦꯕꯤ ꯑꯣꯏꯅ ꯍꯥꯏꯖꯟꯈ꯭ꯔꯦ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯁ꯭ꯌꯥꯝ ꯁꯅꯥꯖꯝ ꯈꯣꯟꯖꯦꯜ ꯍꯥꯏꯕꯅꯦ ꯍꯥꯏ ꯈꯣꯟꯖꯦꯜ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯈꯣꯟꯖꯦꯜ ꯍꯥꯏꯕꯗꯤ ꯈꯣꯟꯖꯦꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯕꯒꯤ ꯅꯥꯇꯣꯟꯁꯦ ꯍꯥꯀꯠꯆꯩ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯍꯥꯏꯕꯅꯤ ꯍꯥꯏꯔꯣ ꯈꯣꯟꯖꯦꯜꯗꯤ ꯂꯣꯛ ꯊꯨꯡꯕꯩꯅꯦ ꯔꯣꯀꯤ ꯂꯂꯣꯏꯇꯥ ꯅꯃꯤꯠ ꯌꯥꯝꯅ ꯆꯣꯏꯒꯅꯨ ꯑꯩ ꯁꯥꯎꯔꯛꯆꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯈꯥꯏꯅꯔꯨꯏꯁꯤꯀꯣ ꯃꯥꯅ ꯅꯃꯤꯠ ꯀꯌꯥꯝ ꯆꯣꯏꯒꯅꯨ ꯅꯦꯅꯦꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ the new subscriber but don't understand the language thank you for subscribe ꯑꯗꯒꯤꯗꯤ ꯑꯇꯩ ꯀꯗꯥꯏꯅꯣ ꯊꯧꯅꯥꯖꯝ ꯕꯣꯔꯤꯁ ꯅꯦꯅꯦꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯁꯤꯗꯤ ꯂꯥꯏꯞꯇ ꯍꯥꯏꯕ ꯌꯥꯗꯦ ꯅꯦꯅꯦꯒꯤ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯕꯥꯇꯣꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯣꯏꯅ ꯂꯥꯛꯑꯣꯀꯣ ꯈꯝꯕꯇꯣꯟ ꯅꯤꯡꯊꯧꯖ ꯎꯗ꯭ꯔꯦ ꯏꯆꯦ ꯅꯦꯅꯦꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯀꯩ ꯈꯨꯝꯃꯨꯒꯦ ꯂꯩꯕ ꯃꯥꯟꯕ꯭ꯔꯥ ꯂꯩꯇꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯒꯦꯁ ꯇꯧꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯕ꯭ꯔꯥꯏꯠ ꯊꯥꯔꯦ ꯄꯨꯡꯗꯤ 12 ꯇꯥꯗꯣꯔꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯣꯏꯁꯟꯒꯦ ꯇꯧꯕꯅꯦ ꯄꯨꯡ 10:40ꯗ ꯂꯣꯏꯁꯟꯒꯦ ꯇꯧꯕꯅꯦ 10:41 ꯇꯥꯈꯠꯂꯦ ꯂꯣꯏꯁꯜꯂꯛꯑꯒꯦ ꯈꯝꯕ ꯊꯣꯏꯕꯤꯖ ꯂꯩꯔꯝꯕꯅꯤ ꯀꯥꯏꯅꯈ꯭ꯔꯦ ꯀꯥꯏꯅ ꯚꯥꯞ ꯐꯕꯤꯔꯤꯕ ꯂꯩꯔꯝꯕꯅꯤ ꯀꯥꯏꯅꯈ꯭ꯔꯦ ꯀꯥꯏꯅ ꯂꯣꯏꯁꯜꯂꯁꯤ ꯇꯨꯝꯕ ꯌꯥꯔꯅꯤ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦꯗꯅ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩꯁꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯊꯥꯒꯅꯤ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯁꯟꯗꯥꯗ ꯑꯃꯨꯛ ꯊꯥꯒꯦꯕꯀꯣ ꯖꯣꯏꯖꯤꯠ ꯗꯤꯋꯥꯡꯀꯤꯡ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯒꯤ ꯅꯦꯅꯦꯒꯤ ꯂꯝꯗꯣ ꯑꯃꯠꯇ ꯍꯥꯏꯔꯝꯃꯨ ꯀꯥꯎꯖꯈ꯭ꯔꯦ ꯂꯝꯗꯣ ꯑꯩꯁꯦ ꯀꯁꯥꯔ ꯁꯤꯕ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩ ꯄꯨꯡ 8:30 9:00ꯒꯤꯗꯨꯒ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯥꯛꯑꯣꯏ ꯄꯨꯡꯈꯥꯏꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯁꯟꯗꯥꯒꯤ ꯄꯨꯡ ꯑꯌꯨꯛꯀꯤꯅ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯨꯒ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯒ ꯑꯌꯨꯛꯀꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯁꯟꯗꯥꯗ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯒꯦꯀꯣ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯂꯣꯏꯁꯜꯂꯁꯦ ꯁꯨꯄꯔ ꯆꯥꯠ ꯀꯥꯞꯄꯛꯎꯔꯣ ꯍꯥꯏ ꯁꯨꯄꯔ ꯆꯥꯠ ꯀꯥꯞꯄꯛꯎꯔꯣ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯗꯤ ꯄ꯭ꯂꯤꯁ ꯔꯤꯗ ꯃꯥꯏ ꯅꯦꯝ ꯍꯥꯏ ꯌꯣꯖꯤꯠ ꯗ꯭ꯔꯣꯌꯤꯡ ꯀꯤꯡ ꯋꯥꯎ ꯗ꯭ꯔꯣꯌꯤꯡ ꯀꯤꯡ ꯋꯥꯎ ꯍꯥꯏ ꯗ꯭ꯔꯣꯌꯤꯡ ꯀꯤꯡ ꯔꯣꯀꯤꯂꯦꯇꯝ ꯂꯤꯔꯁꯨ ꯀꯩꯅꯣ ꯂꯩꯔꯁꯨ ꯀꯥꯏꯅꯊꯣꯛꯑꯣ ꯀꯥꯏ ꯑꯗꯨꯅꯤ ꯃꯤꯁꯨ ꯂꯤꯛꯁꯜꯂꯦꯅ ꯃꯤ ꯂꯣꯏ ꯇꯨꯝꯅꯔꯝꯃꯅꯤꯅꯦ ꯀꯣꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯣꯏꯅ ꯐꯪꯅꯔꯁꯦ 12 ꯇꯥꯗꯣꯔꯦꯕ ꯃꯇꯣꯟ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯆꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝꯁꯨ ꯊꯦꯡꯉꯦ ꯇꯨꯝꯅꯔꯣ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯅꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯍꯌꯦꯡꯒꯤ ꯂꯥꯏꯐꯇ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯗ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯈꯪꯒꯅꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ